Akwai punamakpu Kangleipak Manipuri channel na ikono khoiramjari. Ngasisu mayamgi nungainabagidamagta Manipuri real horror story ama puduna laksare. Wari sibo lanthokjaba matamda soikhilankiba yaurabusu mayamna ngakpigani. Fare mayam adudi wari asi lanthokjaraklage. Wari si ngasidagina chahi 35 muki mamangda aigi imungda thokiba asengba thodok amagi wari oidoribani. Aigi mingsi devjit kaujai ichinina ohumni ithakta Eyamba amaga ikhada ichanupi amaga imaga babagadi masagi anabana maram oiduna ngantana adumak leikhidre. Aikhoisi yum kai loina panare aigi ichanupa ani phangjaki. Ichanupi sumayum panduna machanupa ama phangjakre. Adubo laibak thibadi dadagi masa amata yaujaramde. Khoiramba yaba isorsu khoiramjaki. Adubo isorna adum thou tambana macha ubadi phangjaramde. Ichinina oirabasu punna leiminade yum tongan loina leinabani. Dadana mamita macha uba phangde haiduna yamna saurami. Yu thakjalaga yumda isau irang tauba kaya amasu taurakhi. Nongmadi dadaga eteimaga silaktuna ingonda hairagami. Yaima Eyambagi misida isa haibadu uba phangdre. Lekaisinasu aibu ubada ngangna saknaliba mayamsi taba ngamde. Aduna aikhoi yum honglage karaidano ma leirurage. Aisu dadagi waduda kaino dadana haidubo isor khoiramduna amukta yengkisi. Karigi aduk taha harino yumse thadokaga kadaida leiruge hairubano. Maiba maibisu kara yengthokisi kainone. Aigi waduda dadasu fare adudi Eyamba maiba maibi kara yengkige. Adubo nateimagi mamanani dusu amaibinine. Imadoni yengbadasu aikhoige laibaksida icha amata yautamlamdre haibirei. Aisu hoi adubo haiba matam khara tanaraga amukta yengkho. Yum thadokpa haibado khankinu ichininaw piba aikhoi ani khaktani. Sida tongan laiba haibase migi mangdasu yamna phajade dada. Sumna wari watai ngak tauraga dadaga etaimagasu amuk chatkirami. Moi hek chatkibaga aigi nupina ingonda tamna hairaki. Kaino nupa nangna maiba maibiga amuk paluribadubo. Isi amaki saktane mabuksu phatkidraba. Hayeng aikhoidaga amuk mahei potsem tausilakani. Aisu aigi nupigi hairagiba wadu tabada chaiduna hairami. Haitaningdene parasu patrasu Eyamba etaimani makhoina boy khoida kari taurakni haige. Eyamba etaimana macha uba phangdabagi asu wari ngaisida nangna haidubo amuk karino. Aigi waduda aigi nupina amuk hairagami. Makhoigi macha yautrasu aikhoigi isa yaurisidi. Aikhoigi isa semoigisu machani. Aikhoigi isa sida fajana semlaga loire. Khangde aidi haihorisiniko. Ichedugi mamadusu amaibini haibini. Ayeng kalaktana aikhoidaga mahei potsem tausilaktra khangponte. Aisu aigi nupina adumna hairakpaduda masigi nupiside ngangnabaga ngamchaponte. Si hairamduna aisu aigi khada pothaduna ngak leirami. Pungkhaimung leiraga chak loiraduna ichasinga punna chaktu chaminarami. Matamni nongma adum hauki teimaga dadagasu khatna chainabadi leplamde. Nongma numit amadi eteimaga dadagasi kanna khanarami. Aisu mina taraga phajade khanduna thuna changsinduna khamdokami. Aina adumna khamduna dadada onsenduna hanglammi. Kedaurage dada mi mamangda ikaijadro nungdangsida mina taraga phajade. Aina adumna hairubada dadasu Eyamba nateimase mayum chalankrasi. Kaidoduna mana yumsida leiraga aigi isa piba ngambasu nate. Lekai miyamna hanglakpa pakumda ai khumbam amata khangdre. Nupi mabam chatkre hairadi nacha yaurabra haibasu kanamatana hangakaroi. Dadagi waduda ainasu dada yare mina taraga yamna phajade setokpiro. Hayeng nongalaga kaino haibado khanarasi. Sumna aina khamdokpadagi tumin amuk leikhirami. Aisu yumda amuk changaktuna tomba themduna tumlami. Sigi matung tha khara leiraga eteimaga dadaga se khatnarambadusu tumin leinakre. Dadasu yungauduna adumak leirambadusu phakhirami. Aina thabak halakpada dadaga etaimagasu yumdagi thoklakami. Aisu adu ubada tapna kaino dadaga eteimaga nungdang tarakansida kadaida chatoino. Aina adumna hanglubada dadasu tapna hairaki. Yaima nateimagi mamadu masa kanna ngamdre hairaki. Adugi ngasi ahing selekpiruke taubani. Mironga leitabane mathanda tawpung khanglammaroi. Aisu fare dada adudi chathokpiruro. Si hairamduna aisu yumda changaktuna isa sengdoklaga chak chathokami. Chak charingaisida aigi nupina tapna aingonda amu hangakami.
ꯀꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯏꯆꯦꯒ ꯏꯇꯩꯒꯗꯨꯕꯣ? ꯑꯩꯅꯁꯨ ꯏꯇꯩꯃꯒꯤ ꯃꯃꯥꯗꯨ ꯀꯟꯅ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯑꯍꯤꯡ ꯂꯦꯛꯎꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦ, ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯅꯁꯨ ꯇꯥꯏ, ꯑꯩꯈꯣꯏꯗꯒ ꯑꯃꯨꯛ ꯃꯍꯩ ꯄꯣꯠꯁꯦꯝ ꯇꯧꯔꯛꯇꯅꯀꯣ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯆꯩꯗꯨꯅ ꯇꯞꯅ ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯨꯄꯤ, ꯅꯣꯏꯅ ꯐꯠꯇꯕ ꯋꯥꯈꯜ ꯉꯥꯛꯇ ꯈꯜꯂꯤ꯫ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯩꯅꯣꯕ? ꯈꯤꯇꯗ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯌꯦꯡ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯅꯪꯕꯨ ꯐꯅ ꯈꯟꯈꯤꯗ꯭ꯔꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯇꯩꯃꯒ ꯗꯗꯥꯒꯅꯤ, ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯐꯠꯇꯅ ꯈꯜꯂꯤꯗꯨꯕꯣ? ꯅꯨꯄꯤ ꯅꯣꯏꯅ ꯃꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯤꯁꯤ ꯊꯗꯠꯂꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗꯗꯤ ꯇꯥꯍꯟꯒꯅꯨꯀꯣ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯍꯪꯂꯝꯃꯤ, ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯑꯗꯨꯛ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯑꯩꯅ ꯁꯨꯃꯥꯡꯗ ꯍꯦꯛ ꯀꯨꯝꯊꯕꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ ꯑꯃꯨꯛꯇ, ꯁꯨꯃꯥꯡꯁꯤꯗ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯂꯩꯔꯝꯂꯤꯕꯁꯦ, ꯁꯤꯕꯨ ꯀꯔꯤꯅꯣ ꯑꯐꯕ ꯈꯨꯗꯝꯂ, ꯀꯅꯥꯅꯕꯨ ꯇꯧꯔꯛꯏꯕꯅꯣ ꯁꯤꯕꯨ? ꯑꯩꯁꯨ ꯋꯥꯗꯨꯅ ꯃꯈꯥꯗ ꯇꯥꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯉꯨꯕꯗꯗꯤ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝꯒ ꯍꯩ ꯔꯥ ꯈꯔꯁꯨ ꯌꯥꯎꯗꯨꯅ ꯆꯦꯔꯪꯗ ꯆꯥꯏꯊꯣꯛꯂꯒ ꯇꯥꯔꯝꯂꯤꯕꯗꯨ ꯑꯩꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯤꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯍꯨꯏꯅꯒ ꯆꯦꯜꯂꯛꯏꯔ ꯀꯩꯅꯣ? ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯪꯗꯤ ꯋꯥꯈꯜꯗꯣ ꯐꯅꯗ ꯈꯟꯗꯣꯛꯎ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯁꯧ ꯇꯧꯔꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯕꯨ? ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯂꯥꯏ ꯇꯤꯟ ꯊꯥꯖꯗꯕ ꯑꯃꯗꯤ ꯋꯥꯈꯜ ꯐꯅ ꯈꯟꯗꯣꯛꯄ, ꯂꯩꯔꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡꯗꯨꯁꯨ ꯍꯨꯏꯅ ꯆꯦꯜꯂꯛꯏꯕꯣꯏ ꯅꯤꯡꯗꯅ ꯑꯗꯨꯃꯛ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯊꯕꯛ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗꯗꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯦ꯫ ꯑꯩꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ, ꯍꯧꯗꯣꯡꯒ ꯇꯨꯡꯁꯤꯗ ꯂꯥꯛꯑꯕ ꯖꯥꯠꯂꯥ ꯈꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯀꯅꯥꯝꯇꯗꯤ ꯍꯦꯛꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯪꯂꯝꯃꯤ, ꯆꯥꯛꯀ ꯂꯣꯏꯔꯕꯣ ꯅꯪꯕꯨ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯗꯤ? ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯃꯤꯅ ꯀꯩꯅꯣꯝꯃ ꯇꯧꯁꯤꯜꯂꯛꯑꯕ ꯃꯥꯜꯂꯤ, ꯉꯁꯤꯗꯤ ꯏꯁꯥꯁꯤꯗ ꯆꯍꯨꯝ ꯀꯌꯥ ꯈꯔꯗꯤ ꯐꯪꯏ, ꯑꯗꯨꯅꯅꯤ ꯑꯩꯅ ꯐꯃꯨꯡꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ, ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ, ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯈ꯭ꯔꯕꯣ, ꯆꯥꯛꯀ ꯆꯥꯈ꯭ꯔꯕ꯭ꯔꯥ? ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯆꯥꯈ꯭ꯔꯦ, ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯕ ꯋꯥꯔꯦ ꯍꯥꯏꯗꯅ ꯄꯤꯖꯈ꯭ꯔꯕꯅꯤ꯫ ꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯊꯣꯡꯒꯤ ꯃꯄꯥꯁꯤꯗ ꯃꯤ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯆꯦꯟꯈꯤꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯤꯒꯁꯨ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯅꯤꯡꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯀꯤꯔꯅꯤ ꯍꯥꯏꯗꯅ ꯇꯞꯅ ꯍꯨꯏꯔ ꯈꯪꯗꯦꯅꯦ ꯌꯦꯅꯈꯥꯁꯤꯗ ꯆꯦꯜꯂꯤꯁꯤꯕꯣ, ꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯇꯣ ꯑꯃꯨꯛ ꯐꯖꯅ ꯆꯥꯈꯤꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯁꯨ ꯐꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯐꯝꯗꯨꯅ ꯉꯥꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕꯗꯨ꯫ ꯑꯩꯁꯨ ꯇꯧꯔꯛꯏꯕ ꯃꯇꯧꯗꯨꯗ ꯈꯪꯉꯗꯨꯅ ꯊꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯑꯍꯤꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯨ ꯅꯪꯅ? ꯃꯤꯅ ꯇꯥꯔꯒ ꯀꯩꯅꯣꯝꯃ ꯈꯟꯕ ꯇꯥꯔꯦꯅꯦ ꯅꯪꯕꯨ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯃꯤ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ, ꯁꯦ ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯃꯥꯜꯂꯦ, ꯂꯥꯛꯑꯣ ꯊꯕꯛ ꯂꯣꯏꯔꯗꯤ ꯇꯨꯝꯅꯕ ꯇꯧꯔꯨꯔꯁꯤ꯫ ꯁꯨꯝꯅ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯇꯨꯝꯅꯕ ꯇꯧꯔꯤꯉꯩꯁꯤꯗ ꯊꯣꯡꯁꯤꯗ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯅ ꯑꯃꯨꯛ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯤꯕꯨ ꯈꯜꯂꯝꯃꯤ꯫ ꯗꯗꯥ ꯍꯣꯏꯒ ꯌꯨꯝꯗ ꯍꯜꯂꯛꯑꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯑꯩꯁꯨ ꯊꯨꯅ ꯆꯠꯇꯨꯅ ꯊꯣꯡꯗꯨꯕꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯇꯨꯝꯕ ꯆꯪꯂꯛꯎꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯏꯇꯩꯒ ꯏꯆꯦꯒꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤꯅꯤ ꯇꯧꯔꯛꯏꯕꯁꯦ, ꯅꯠꯇꯦ ꯁꯤꯕꯨ ꯃꯈꯣꯏꯅ ꯇꯧꯔꯛꯏꯕ ꯖꯥꯠꯂꯅꯦ ꯅꯨꯄꯥ? ꯑꯩꯅꯁꯨ ꯀꯩꯅꯣꯅꯦ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣ, ꯑꯩꯈꯣꯏꯗꯗꯤ ꯏꯇꯩꯃꯒ ꯗꯗꯥꯒꯅ ꯀꯩꯒꯤ ꯃꯍꯩ ꯄꯣꯠꯁꯦꯝ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯜꯂꯛꯇꯣꯏꯅꯣ? ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯗꯗꯥꯒ ꯏꯇꯩꯃꯒꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯍꯪꯖꯔꯝꯃꯤ, ꯗꯗꯥꯒ ꯏꯇꯩꯃꯒ ꯍꯟꯕꯤꯔꯛꯑꯦ, ꯏꯅꯦꯗꯨꯕꯨ ꯈꯔ ꯐꯍꯧꯔꯕ꯭ꯔꯣ? ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯗꯗꯥꯅꯁꯨ ꯈꯨꯝꯂꯛꯑꯝꯃꯤ, ꯈꯔꯗꯤ ꯐꯍꯧꯔꯦ ꯌꯥꯏꯃ, ꯑꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯅꯤ꯫ ꯑꯩꯁꯨ ꯐꯔꯦ ꯐꯔꯦ ꯗꯗꯥꯗꯨꯗꯤ ꯌꯨꯝꯗ ꯆꯪꯂꯒ ꯄꯣꯊꯥꯕꯤꯔꯣ, ꯍꯣꯔꯦꯟ ꯑꯩ ꯊꯕꯛ ꯍꯜꯂꯛꯑꯒ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯒꯦ, ꯗꯗꯥꯒ ꯏꯇꯩꯃꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥ ꯑꯃ ꯂꯩꯔꯦ꯫
ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯏꯇꯩꯃꯒ ꯗꯗꯥꯒꯁꯦ ꯌꯦꯡꯅꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥꯅꯣ ꯏꯅꯥꯎꯅ ꯍꯥꯏꯅꯤꯡꯉꯤꯕꯕꯨ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯑꯦ, ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯂꯥꯛꯑꯒꯦ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯗꯗꯥꯅꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯊꯕꯛꯇꯣ ꯆꯠꯊꯣꯛꯂꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯈꯔꯗꯤ ꯐꯪꯂꯕꯅꯤꯅ ꯗꯗꯥꯒ ꯏꯇꯩꯃꯒꯗ ꯍꯥꯏꯔꯒ ꯁꯤꯅꯤ ꯈꯜꯂꯤꯕꯁꯦ, ꯃꯈꯣꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯀꯅꯥꯅ ꯇꯧꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯒꯤ꯫ ꯑꯩꯁꯨ ꯊꯕꯛ ꯃꯐꯝ ꯌꯧꯔꯗꯨꯅ ꯊꯕꯛ ꯁꯨꯕꯗꯣ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯗꯗꯥꯒ ꯏꯇꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯗꯗꯥ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯁꯥꯍꯨꯝ ꯈꯔꯗꯤ ꯐꯪꯉꯤ, ꯅꯍꯥꯟꯁꯨ ꯁꯨꯃꯥꯡꯗ ꯀꯔꯤꯅꯣ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨ ꯅꯨꯃꯤꯠꯇꯒꯤꯅꯤ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ, ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯗꯗꯥꯅꯁꯨ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯈꯣꯏꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤꯁꯨ ꯑꯣꯏꯔꯝꯒꯅꯤꯗ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯍꯦꯟꯖꯤꯜꯂꯛꯑꯒ ꯅꯇꯩꯃꯒꯤ ꯃꯃꯥꯗ ꯑꯗꯨꯝ ꯌꯦꯡꯍꯟꯁꯤ꯫ ꯑꯩꯁꯨ ꯐꯔꯦ ꯗꯗꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, ꯍꯥꯏ ꯅꯨꯄꯤ ꯐꯗꯤ ꯁꯥꯄꯣꯟꯒꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯍꯜꯂꯛꯑꯦꯅꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯐꯗꯤ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯐꯗꯤ ꯁꯥꯄꯣꯟꯗꯨ ꯂꯧꯔꯒ ꯏꯁꯥ ꯁꯦꯡꯗꯣꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯁꯨ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯂꯩꯕꯗꯧꯅ ꯑꯩꯕꯨ ꯀꯧꯔꯛꯄꯒꯤ ꯃꯈꯣꯟꯁꯦ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯅꯣ ꯈꯟꯗꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯀꯧꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯀꯧꯕꯗ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯍꯪꯉꯛꯑꯝꯃꯤ, ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯅꯪꯅ ꯄꯪꯀꯧꯗ ꯀꯧꯔꯤꯗꯨꯕꯨ ꯀꯔꯤ ꯋꯥꯠꯂꯒꯦ? ꯍꯥꯏ ꯅꯨꯄꯤ, ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯀꯧꯔꯛꯏꯕꯗꯣ ꯅꯪ ꯅꯠꯇꯕ꯭ꯔꯣ? ꯑꯩꯒꯤ ꯋꯥꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ, ꯑꯩꯗꯤ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯩꯁꯨ ꯐꯔꯦ ꯆꯪꯉꯣ, ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯅꯕ ꯇꯧꯔꯒꯦ꯫ ꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯒ ꯑꯩꯁꯨ ꯋꯥꯔꯦ ꯍꯥꯏꯗꯅ ꯇꯨꯝꯕꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯇꯨꯝꯊꯕ ꯉꯥꯛ ꯑꯣꯏꯕꯒ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯁꯨ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯁꯤꯗ ꯃꯤ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟ ꯑꯃꯗꯤ ꯃꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯟꯁꯦ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯇꯥꯔꯤꯕ ꯃꯈꯣꯟꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ ꯅꯨꯄꯤ, ꯌꯦꯅꯦꯀꯥꯁꯤꯗ ꯇꯥꯔꯤꯕ ꯃꯈꯣꯟꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯍꯧꯒꯠꯇꯨꯅ ꯃꯈꯣꯟꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯗꯒꯤ ꯇꯥꯔꯝꯕ ꯃꯈꯣꯟꯗꯨꯁꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯉꯥꯛ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯛꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯀꯟꯕ ꯄꯣꯠ ꯑꯃꯅ ꯊꯥꯔꯛꯄꯒꯤ ꯃꯈꯣꯟꯁꯤ ꯍꯧꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯟꯗꯨ ꯇꯥꯕꯗꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯀꯩꯅꯣ ꯕꯕꯥ, ꯃꯈꯣꯟꯁꯤꯕꯨ ꯌꯥꯝꯅ ꯀꯤꯖꯩ꯫ ꯑꯩꯅꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯌꯨ ꯏꯕꯨꯡꯉꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯤ ꯂꯥꯛꯑꯣ, ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯁꯤ, ꯑꯗꯨꯒ ꯊꯣꯡ ꯊꯣꯡꯅꯥꯎꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯝ ꯆꯠꯍꯟꯁꯤ꯫ ꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯁꯨ ꯍꯧꯒꯠꯇꯨꯅ ꯈꯨꯖꯨ ꯂꯩꯈꯥꯝꯗꯨ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯊꯥꯔꯤꯉꯩ ꯉꯥꯛꯇꯪꯗꯨꯗ ꯁꯥꯎꯟ ꯄꯤꯔꯝꯕꯗꯨꯁꯨ ꯆꯞ ꯑꯃꯨꯛ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗꯅꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯈꯣꯟ ꯀꯣꯛ ꯍꯥꯏꯗꯅ ꯑꯃꯨꯛ ꯊꯤꯜꯂꯛꯈꯤꯕꯗꯨ꯫ ꯑꯩꯁꯨ ꯃꯈꯣꯟꯗꯨꯗ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯄꯤꯅ ꯉꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥ ꯊꯣꯡ ꯍꯥꯡꯒꯅꯨꯀꯣ, ꯁꯣꯏꯗꯅ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯁꯨ ꯉꯥꯏꯈꯣꯗ ꯅꯨꯄꯤ, ꯊꯤꯜꯂꯛꯏꯁꯦ ꯀꯩꯗꯅꯣ ꯈꯪꯗ꯭ꯔꯤ꯫ ꯁꯨꯝꯅ ꯉꯥꯛ ꯃꯈꯣꯟꯗꯨ ꯇꯥꯔꯒ ꯊꯤꯜꯂꯛꯏꯕꯗꯨ ꯀꯥꯏꯗꯅꯣ ꯇꯥꯔꯝꯃꯤ꯫ ꯀꯣꯛ ꯊꯤꯟꯗꯨꯅ ꯑꯩꯕꯨ ꯀꯧꯔꯛꯄꯒꯤ ꯃꯈꯣꯟꯁꯦ ꯑꯩꯅ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯗꯗꯥ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯊꯣꯛꯀꯦ ꯇꯧꯕꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯣꯏꯔꯝꯃꯣꯏ, ꯊꯣꯛꯈꯤꯅꯨ, ꯂꯥꯏ ꯐꯠꯇꯕ ꯁꯥꯒꯅꯨ, ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯁꯨ ꯁꯦ ꯄꯥꯈꯠꯀꯅꯨ, ꯗꯗꯥꯒ ꯏꯇꯩꯃꯒ ꯂꯥꯛꯄ ꯃꯥꯜꯂꯤ, ꯑꯩ ꯌꯦꯡꯉꯨꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯠꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯂꯝꯃꯤ꯫ ꯊꯣꯡ ꯍꯥꯡꯕꯒ ꯗꯗꯥꯒ ꯏꯇꯩꯃꯒꯁꯨ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯌꯥꯏꯃ, ꯅꯣꯏꯅ ꯑꯍꯤꯡꯁꯤꯗ ꯀꯟꯅ ꯂꯥꯡꯅꯔꯤꯕ ꯑꯗꯨꯕꯨ? ꯑꯩꯅꯁꯨ ꯗꯗꯥ ꯇꯧꯔꯤꯕꯁꯤꯅꯤ, ꯀꯅꯥꯅꯣ ꯇꯧꯔꯛꯏꯕꯁꯤ ꯈꯪꯗ꯭ꯔꯦ꯫ ꯌꯨꯝꯁꯦ ꯆꯥꯎꯅ ꯆꯌꯥ ꯃꯌꯥꯝꯁꯤꯅ ꯑꯍꯤꯡꯒ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯗꯗꯥꯒ ꯏꯇꯩꯃꯒꯅꯁꯨ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯦ ꯍꯌꯦꯡꯗꯣ ꯅꯇꯩꯃꯒꯤ ꯃꯃꯥꯗ ꯂꯧꯔꯨꯒꯦ, ꯑꯗꯨꯒ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯍꯟꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯄꯣꯊꯥꯔꯣ, ꯑꯉꯥꯡꯁꯤꯡꯒꯁꯦ ꯂꯣꯏꯅ ꯀꯤꯕ ꯇꯥꯔꯦ꯫ ꯗꯗꯥꯒꯤ ꯋꯥꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ, ꯌꯥꯅꯤ ꯏꯇꯩ ꯑꯃꯥꯏꯕꯤꯒꯤꯗꯤ ꯑꯩꯒꯤꯁꯨ ꯈꯪꯅꯕ ꯑꯃ ꯂꯩ, ꯑꯗꯨꯗ ꯑꯣꯏꯅ ꯌꯦꯡꯂꯒꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯗꯗꯥꯒ ꯏꯇꯩꯃꯒꯗꯤ ꯍꯥꯏꯔꯞ ꯌꯦꯡꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯕꯅꯤ ꯃꯣꯏꯒꯤ ꯃꯑꯣꯡꯗꯣ꯫ ꯐꯔꯦ ꯍꯥꯏꯔꯝꯗꯨꯅ ꯊꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯋꯥꯅ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯀꯟꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯅꯣ ꯍꯥꯏꯗꯅ ꯀꯧꯔꯤꯕꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯇꯥꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯏꯆꯥꯁꯤꯡꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯊꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯨꯄꯤꯅ ꯉꯥꯛꯇ ꯌꯦꯡꯂꯝꯃꯨ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ, ꯌꯥꯔꯔꯣꯏ ꯁꯤꯗꯤ꯫ ꯁꯨꯝꯅ ꯑꯩꯁꯨ ꯑꯃꯥꯏꯕꯗꯨꯕꯨ ꯀꯧꯕ ꯆꯠꯇꯨꯅ ꯄꯨꯟꯅ ꯑꯃꯥꯏꯕꯗꯨꯒ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ,
ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯂꯧꯒꯗꯧꯒꯤ ꯇꯧꯔꯝꯃꯦꯗꯅ. ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯅꯌꯥꯝꯕ ꯅꯇꯩꯃꯅꯁꯨ ꯐꯠꯇꯕ ꯇꯧꯔꯤꯕꯁꯤꯅꯤ. ꯃꯈꯣꯏꯒꯤ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯆꯥꯁꯤꯡꯕꯨ ꯍꯥꯠꯀꯦ ꯍꯣꯠꯅꯔꯤꯕꯅꯤ. ꯑꯩꯗꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ. ꯏꯁꯥꯁꯦ ꯑꯁꯥꯎꯕꯅꯁꯨ ꯄꯥꯊꯕ ꯋꯥꯔꯝꯃꯤ. ꯑꯩꯅꯁꯨ ꯐꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯏꯆꯥ ꯑꯅꯤꯁꯦ ꯑꯣꯖꯥ? ꯑꯃꯥꯏꯕꯗꯨꯅꯁꯨ ꯐꯅꯤꯗ ꯑꯩ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯀꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝ ꯊꯣꯛꯈꯤ. ꯑꯃꯥꯏꯕꯗꯨꯅꯁꯨ ꯏꯕꯨꯡꯉꯣ ꯅꯣꯏ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏ. ꯌꯥꯔꯗꯤ ꯅꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯅꯨ, ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯅꯆꯤꯟ ꯅꯅꯥꯎ ꯊꯣꯛꯅꯔꯅꯤ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ, ꯐꯔꯅꯤ. ꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯆꯥ ꯑꯅꯤꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯔꯝꯃꯤ. ꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯌꯦꯡꯕꯤꯔꯝꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ. ꯑꯗꯨꯕꯨ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯨ ꯌꯣꯟꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯃꯐꯝꯗꯨꯗ ꯏꯪꯈꯣꯜ ꯑꯃ ꯂꯩꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯈꯤ. ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯅꯐꯥꯎ ꯁꯨꯝꯅ ꯇꯧꯔꯝꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ. ꯃꯌꯥꯝꯁꯤꯅꯤ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ. ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏ-ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ.